ꯃꯌꯥꯝ ꯄꯨꯟꯅꯕꯨ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯏꯊꯥꯏ ꯋꯥꯄꯣꯛꯄꯤꯗꯅꯤ ꯏꯊꯥꯏ ꯋꯥꯄꯣꯛꯄꯤꯗ ꯂꯥꯛꯏꯕꯁꯦ ꯅꯨꯡꯁꯤꯔꯕ ꯄꯨꯄꯨ ꯑꯃ ꯄꯨꯄꯨ ꯑꯁꯤꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯄꯨꯄꯨ ꯑꯁꯦ ꯆꯍꯤ 100 ꯐꯥꯗꯣꯔꯦ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯤ 95 years ꯔꯟꯅꯤꯡꯅꯦ ꯑꯗꯨ ꯃꯁꯥ ꯌꯥꯝ ꯀꯜꯂꯤ ꯄꯨꯄꯨꯒ ꯃꯥꯒꯤ ꯃꯁꯨ ꯃꯣꯅꯥꯂꯤꯀꯥ ꯀꯧꯕ ꯏꯆꯟꯅ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯅꯨꯡꯁꯤꯕ ꯍꯥꯞꯄꯛꯄ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯉꯁꯤ ꯄꯨꯄꯨ ꯑꯁꯦ ꯎꯅꯕ ꯂꯥꯛꯄ ꯇꯟꯖꯥ ꯐꯪꯖꯕꯅꯤ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯄꯨꯄꯨꯒꯨꯝꯕ 100 ꯁꯨꯔꯝꯗꯥꯏ ꯃꯤꯁꯛ ꯑꯃꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯁꯥ ꯀꯌꯥꯝ ꯁꯦꯡꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯄꯨꯄꯨꯅ ꯍꯛꯆꯥꯡ ꯁꯦꯡꯅ 95 ꯐꯥꯎ ꯂꯩꯔꯤꯁꯦ ꯆꯍꯤꯁꯦꯀꯣ ꯄꯨꯄꯨꯁꯦ ꯀꯩ ꯆꯥꯕꯤꯔꯛꯀꯦ ꯑꯗꯨꯒ ꯀꯩ ꯁꯥꯖꯦꯟꯒ ꯌꯥꯝ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯏꯁ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎꯇꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯄꯨꯄꯨꯅ 95 ꯁꯨꯔ ꯐꯥꯎꯗ ꯃꯁꯥ ꯁꯦꯡꯅ ꯀꯟꯅ ꯂꯩꯁꯦ ꯀꯩ ꯆꯥꯔꯛꯑꯦ ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯈꯪꯅꯕ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯥꯒꯤ ꯇꯝꯃꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯕꯩ ꯋꯥꯅꯤ ꯍꯣꯏ ꯊꯧꯕꯗꯤ ꯄꯨꯄꯨ ꯀꯩꯅꯣꯒꯤ ꯇꯥꯃꯣ ꯖꯣꯏꯒꯤ ꯗ꯭ꯔꯃꯥ ꯀꯥꯞꯇꯣ ꯄꯨꯄꯨꯒꯤ ꯆꯥꯛꯁꯤꯗ ꯌꯧꯔꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕ ꯌꯥꯎꯔꯦꯀꯣ ꯌꯦꯟꯁꯤꯁꯨ ꯃꯇꯨꯝ ꯈꯔ ꯑꯊꯣꯠꯄꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯝꯐꯨꯠ ꯌꯥꯎꯔꯦꯀꯣ ꯆꯥꯛꯁꯦ ꯑꯩꯅ ꯄꯨꯄꯨꯗ ꯁꯤ ꯂꯣꯏ ꯆꯥꯗꯣꯏꯔꯝꯕꯗ ꯄꯨꯄꯨꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯑꯩ ꯏꯁꯨꯃꯨꯛ ꯆꯠꯂꯝꯗꯥꯏ ꯌꯧꯔꯦ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯇ꯭ꯔꯗꯤ ꯁꯤꯗ ꯂꯩꯁꯤꯁꯨ ꯅꯪ ꯌꯥꯔꯣꯏ ꯂꯩꯁꯤꯗꯤ ꯍꯥꯏꯗꯅ ꯄꯨꯄꯨꯅ ꯂꯩꯁꯤ ꯍꯥꯏꯔꯒꯗꯤ ꯂꯩꯗꯣꯏꯅꯤ ꯂꯩꯁꯤꯗꯤ ꯍꯥꯏꯗꯦ ꯑꯉꯥꯡ ꯃꯆꯥꯗꯨ ꯇꯥꯅ ꯂꯩꯁꯦ ꯍꯧꯖꯤꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯧꯖꯤꯛꯂꯣ ꯑꯩ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯍꯥꯏꯈ꯭ꯔꯣ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯃꯁꯥꯖ ꯇꯧꯕꯗ ꯐꯖꯩ ꯍꯥꯏꯔꯝꯃꯦꯕ ꯃꯁꯥꯖꯁꯦ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯇꯧ ꯍꯥꯏꯅꯦꯕ ꯑꯗꯨꯏꯗꯤ ꯃꯁꯛꯁꯦ ꯐꯖꯔꯛꯇꯣꯔꯤꯕ ꯏꯊꯥꯏ ꯋꯥꯄꯣꯛꯄꯤꯗꯅꯤ ꯑꯗꯨ ꯁꯣꯝꯗ ꯁꯤꯁꯇꯔꯒꯤ ꯄꯥꯕꯨꯡ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯠ ꯁꯤꯁꯇꯔ ꯃꯥꯒꯤꯅꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯄꯨꯄꯨꯒ ꯊꯦꯡꯅꯩꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯥꯛꯄꯗ ꯍꯔꯥꯎꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯄꯥꯏꯔꯛꯀꯦ ꯁꯨꯔꯁ ꯄꯥꯏꯗꯕ ꯌꯥꯔꯦ ꯑꯞ ꯗꯥꯎꯟ ꯂꯩꯕꯅꯤ ꯌꯥꯅꯤ ꯁꯤ ꯃꯥꯁꯦ 12 ꯊꯥ ꯂꯣꯏꯔꯕꯅꯤꯀꯣ 12 ꯊꯥ ꯂꯣꯏꯔꯕꯅꯤ ꯀꯅꯥꯝꯇꯅ ꯍꯥꯏꯔꯣꯏ ꯑꯁꯦꯡꯕꯅꯦ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯗꯧꯔꯕꯅꯦꯕꯀꯣ ꯑꯁ ꯄꯨꯔꯥ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯃꯈꯣꯟꯁꯨ ꯑꯉꯥꯡ ꯃꯥꯜꯂꯦ ꯌꯥꯝꯅ ꯑꯩꯒꯤ ꯀ꯭ꯂꯥꯁ 4 ꯆꯠꯇꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯁꯥꯔꯤ ꯐꯥꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯪꯅ ꯄꯤꯛꯄꯩꯔꯥ ꯀꯨꯏꯅ ꯇꯝꯕꯩꯔꯥ ꯑꯣ ꯆꯠꯄꯤꯔꯨꯔꯕꯅꯤ ꯍꯣꯔꯃꯣꯟ ꯋꯥꯠꯅ ꯒꯨꯍꯥꯇꯤꯗꯒ ꯆꯠꯂꯒ ꯑꯣ ꯆꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯔꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯥꯝꯗꯒꯤ ꯃꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯎꯕꯀꯣ ꯀꯩꯅꯣꯗꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥ ꯊꯥꯒꯠꯂꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯎꯅꯒꯦ ꯍꯥꯏꯅ ꯆꯪꯉꯤ ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯃꯥꯅ ꯅꯍꯥꯟ ꯇꯦꯂꯤꯟꯗꯣꯗ ꯌꯦꯡꯅꯩ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯗꯤ ꯅꯠꯇꯦ ꯏꯔ ꯀꯩꯅꯣꯝ ꯊꯥꯎ ꯐꯝꯅꯅꯕ ꯌꯥꯅꯤ ꯑꯗꯨꯝ ꯐꯝ ꯌꯥꯏ ꯑꯩ ꯐꯝꯕ ꯑꯦꯗꯖꯁ ꯇꯧꯕꯅꯤ ꯃꯥꯅ ꯀꯅꯥ ꯁꯤꯒꯤ ꯃꯅꯥꯎ ꯑꯁ ꯂꯣꯏ ꯃꯥꯅ ꯀ꯭ꯂꯥꯁ ꯀꯌꯥ 9 ꯅꯪꯅ ꯀꯅꯥ ꯁꯤꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯦꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯆꯍꯤ 5 ꯐꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯑꯗꯨ ꯊꯣꯝꯕꯗꯒꯤ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯛꯄ ꯇꯥꯔꯅꯤ ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯀꯩ ꯁ꯭ꯋꯥꯏꯗ ꯐꯩꯒꯟ ꯇꯪꯈꯥꯏ ꯑꯅꯤ ꯀꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯠꯊꯣꯛꯄ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯒ ꯖꯤꯝꯗ ꯂꯩꯕ ꯀꯥꯟꯗꯀꯣ
ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯊꯝꯕꯗ ꯁꯨꯕꯤꯗ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕ ꯁꯦꯠꯇꯦꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕ ꯁꯦꯠꯂꯒꯗꯤ ꯄꯣꯛꯄ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗ ꯌꯥꯗꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯄꯨꯄꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯄꯨꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯆꯪꯉꯤ 95 95 ꯑꯗꯨ ꯀꯟꯁꯨ ꯀꯜꯂꯤ ꯆꯥꯕ ꯈꯣꯠꯄꯁꯨ ꯉꯝꯃꯦ ꯑꯗꯨꯝ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯎꯏ 30ꯗ 100 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯏꯅꯤ ꯑꯩꯗꯣ ꯈꯣꯡꯖꯣꯝꯗꯒꯤ ꯕꯣꯕꯣꯛ ꯑꯃꯗ ꯊꯦꯡꯅꯩꯕꯀꯣ ꯕꯣꯕꯣꯛꯇꯨꯅ ꯆꯍꯤ 109 마수 깔리 쌀 마사나 쌀래 아주 좀 아이디 옆갈래다 뭐이나 아주 좀 variada 마찬가지 너무 공부생나 거지 아버지 부도 생나오다 방어도 그러나고 그럼나 아이나 혹시 바이다 아주나 오늘 파워 서서서서 아무튼 아이 사람나 여기봐 아니 나오기에나 너 거의 나면 시비리지 어 얘기를 하라니 이스라엘 가도 보면 완이다 부 어떤 양 완이 그때 왔다 그러면 하라고 너 거의 나면 시비리지 이거 시작하면 이제 이렇게 양용하게 하죠. 사핑이제 이슈다 오나 그래도 제비다 마나 합법되는데 강호되니까 마나 합갈락거리기니요 간이제 그냥 아주 난 실라오나 부물라오나 라 한번 마세 삐가이다 아이디 모나리카세 일단 위고 그래고 아드나 아코기 growth hormone problem 오베다기 모나리게 바나 하이보다 버티도 주다이 맞을로 해고 데스보다 살래 자기 क्या 소리 말을 라인 잡고 마 Sasabihin ka ba ba? 사실은 가보다 아직 뛰어들어요 아두가 아들 살려 먹던가 그런 학생 버리라 하나에 기억이 뭐 야우테 지하면 집이 나오지 않아 또 돼요 Mali. 말이 통화 열어봐 왜 타케노 야니 야니 게임까지 게임까지 마음에 들어 마음이 마사 좀 봐. 아주 건강한 넘버 자 되나? Ano second? second. 내 지체는 과한. 비가 되냐 이거. 아주 뭔가 혹시 당기 드라이 스쿨 가르 나인 담마다. 어디 파이트 먹는 거 아들 8점 이상 세워 줘야. 아이 진짜 스토리 사오네. 많이 그런 노이네. 아나버디 게임 내지 막잖아. 아나이가 이거. 저는 거기 소셜 미디어에 부부가 비디오 합발하게 간지면서 까만 땅이나 난 합범들에게 거기 부부 생내는 거 Ay di, sum memory o na ba ko? Koy baba sum mami ko thabo ay chat ba. Aduga angang ani sa school chat pa. Kisa su drama to ba yung pa like ba. Ay di buat ang may hobo sa tawong hawak to ba. Adu sum memory o na ba video sa namgi to ba sa isa hapaga reels na mami ba. Ani ta hayang ay bu konjel na ba sa ne ho di henan wani kan ba. Adu di ay buhay ka sa ran han. 보는데 비디오 남기가 각 내용을 점점 넣고 뭐다 양혹시 말다 아니 신자 왜도 보구나 자오에다 거기 네가 하고 아주나 아이 남나 운전이가 봐다 너 거의 나면 너도 위배하는 거 아이도 그렇게 보기네 보기 민세가 여기 되나 민하고 하오 그렇게 하면 그러잖아 보지 95 생이고 아주 보지 아이디 립 우거다 누아이타바 나타다바 포타바 아디 다리 다이고 그다음에 그 비타민만 때문에고 슈라이 이제 라프디 가면 거 만이다 가면 거 아이터 라포크라나 누아이타고 좀 자바 잡고 되게 안 잡게 좀 아차 아주 잡고 걷어도 부모가 사좀 잘해 진짜 휴구만 쓰시나 보다 자 마주 2017다 15다 15만 Naman sa tando raw mo na iga. Ma kano koy dis nam bito. Dis nam bito taw na. Yung operation do matamsa da ba. Halo ra na kwam hang di ka fara ni na. Raman di operation daw si hay ba. Ay di ay na mo
ꯗꯤꯁꯄꯣꯔꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯦꯝ ꯂꯩꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯃ ꯊꯦꯡꯅꯩꯑꯕ ꯑꯣꯀꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯍꯥꯡꯉꯨꯔꯒꯗꯤ ꯆꯠꯈꯤꯕ ꯆꯠꯇꯕ ꯂꯥꯏꯕꯛꯇ ꯂꯩꯔꯦꯅꯀꯣ ꯑꯗꯩꯗꯤ ꯍꯜꯂꯛꯑꯒ ꯂꯥꯃꯩꯗꯣꯡꯗ ꯑꯣꯖꯥ ꯁꯥꯟꯇꯅ ꯑꯃ ꯂꯩ ꯊꯥ 2 ꯂꯩꯕꯅꯦ ꯑꯩꯒ ꯃꯥꯒ ꯑꯗꯩꯗ ꯃꯔꯤ ꯃꯇꯥꯡ ꯇꯧꯔꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯠꯂꯤ L45 ꯅꯝꯕꯤꯗꯣ ꯇꯧꯔꯛꯇꯅ ꯑꯗꯨꯗꯤ ꯐꯔꯕꯅꯤ ꯀꯩꯅꯣ ꯇꯧꯗꯕ ꯁꯥꯔꯖꯔꯤ ꯇꯧꯗꯕ ꯍꯥꯏꯗꯤ ꯁꯥꯔꯖꯔꯤꯗ ꯇꯧꯔꯒ ꯑꯃꯨꯛ ꯇꯝ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯤꯖꯩꯕ ꯑꯗꯣ ꯃꯣꯅꯥꯂꯤꯀꯥꯒꯤ ꯁꯣꯝꯗ ꯃꯃꯥ ꯂꯩꯔꯦ ꯃꯃꯥꯁꯨ ꯁꯛ ꯇꯥꯛꯆꯒꯦ ꯃꯥꯗꯤ ꯔꯤꯜꯁ ꯈꯛꯇꯅꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯅ ꯇꯝꯄꯥꯛ ꯂꯩꯃ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅ ꯀꯥꯏꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯅꯅꯦ ꯁꯂꯥꯡꯃꯣꯟꯖꯤꯟ ꯁꯩꯇꯣꯟ ꯁꯂꯥꯡꯃꯣꯟꯖꯤꯟ ꯂꯩ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝꯗ ꯕꯕꯥ ꯂꯩꯔꯦ ꯕꯕꯥꯗꯤ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯅꯤꯡꯊꯤꯔꯛꯄ ꯃꯣꯅꯥꯂꯤꯀꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯤ ꯑꯗꯨꯒ ꯀꯩꯁꯥꯝ ꯑꯣꯀꯦ ꯏꯆꯥ ꯃꯔꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯍꯨꯝꯈꯩꯗꯣ ꯑꯝꯇ ꯀꯧꯊꯣꯛꯑꯣꯗꯅ ꯑꯝꯇ ꯊꯣꯛꯂꯣ ꯁꯛ ꯈꯪꯅꯁꯦ ꯃꯤꯡ ꯀꯩ ꯀꯧꯕ ꯑꯍꯟꯅ ꯊꯣꯏꯕꯤ ꯀꯩꯁꯥꯝꯕꯅ ꯋꯥꯔꯤ ꯄꯥꯎ ꯋꯥꯔꯤꯁꯨ ꯄꯥꯕ ꯀꯩꯅꯣ ꯀꯔꯝꯕꯅ ꯑꯍꯟ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯍꯟ ꯃꯥꯅ ꯑꯍꯨꯝꯁꯨ ꯑꯠꯆꯥ ꯃꯤꯡ ꯀꯩ ꯀꯧꯕ ꯑꯩ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯅꯪꯒꯤꯗꯤ ꯄ꯭ꯔꯅꯥꯂꯤꯀꯥ ꯀꯧꯋꯦ ꯄ꯭ꯔꯅꯥꯂꯤꯀꯥ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯃꯤꯔꯟꯗꯥ 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 ꯅꯪ ꯀꯩꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯅꯣ ꯃꯤꯔꯟꯗꯥ ꯊꯣꯛꯂꯛꯑꯣ ꯑꯝꯇ ꯍꯥꯏ ꯇꯧꯔꯣ ꯃꯤꯡ ꯀꯩ ꯀꯧꯕ ꯅꯪ ꯅꯁꯥꯅ ꯍꯥꯏꯌꯣ ꯃꯤꯔꯟꯗꯥ ꯀꯧꯋꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ 5 ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯐꯤꯕꯝ ꯋꯥꯡ ꯆꯥꯎꯏꯀꯣ ꯆꯞ ꯆꯥꯏꯕ ꯃꯥꯅ ꯄꯤꯔꯒꯁꯨꯅꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕꯗꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯅꯪ ꯕꯕꯥꯗꯤ ꯑꯩꯅ ꯈꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯈꯪꯕꯣꯅꯦ ꯑꯩꯁ ꯈꯪꯉꯤ ꯀꯥꯏꯅ ꯏꯁꯩꯁꯨ ꯏꯁꯩ ꯍꯥꯏ ꯀꯩ ꯍꯥꯏ ꯋꯥꯔꯤꯁꯨ ꯅꯪ ꯏ ꯍꯥꯏꯀꯣ ꯁ꯭ꯇꯣꯔꯤꯁꯨ ꯔꯤꯇꯦꯟ ꯇꯧꯋꯦ ꯃꯥꯅ ꯅꯪꯅ ꯍꯟꯗꯛ ꯐꯣꯡꯈꯤꯕꯗꯣ ꯔꯤꯂꯤꯁ ꯊꯥꯗ꯭ꯔꯤꯕꯣ ꯁꯣꯔꯠ ꯐꯤल्मꯗꯣ ꯃꯃꯤꯡ ꯀꯩ ꯂꯩꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦ ꯍꯥꯏꯅꯀꯣ ꯑꯁꯤꯗ ꯃꯇꯦꯡ ꯑꯃꯇꯪ ꯊꯣꯛꯍꯜꯂꯝꯒꯦꯕ ꯑꯩꯗꯤ ꯇꯧꯔꯀꯣ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯣꯔꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝꯅ ꯍꯩꯁꯤ ꯄꯨꯄꯨ ꯃꯁꯨꯁꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯅꯦ 너희 과일이야. 너희 가나하나 그냥 떠보게. 너희 과일이 하면 이리 와. ꯍꯣꯏ ꯑꯗꯣ ꯄꯨꯄꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯎꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯔꯥꯎꯕ꯭ꯔꯥ ꯄꯨꯛꯅꯤꯡꯁꯦ 이슈 누구시고 또 방 거냐? 어이, 누구지? 그리고 너희 과일이랑 그냥 돌아간다. 아, 이제 그땐 보지도 말해라. 그리고 돌리네. 뭐지? 너희 과일이랑 어디까지 미친 두 번만 먹었다 말이다. 미안해. 보세요. 너희 과일이랑 이제 그까지 좀 저토록 ai mai video di uri ni ba manipur dagi ko mayam sina no se ni ba adu la pa ga mam da su yai ba ai ja sam dagi ni ba ko la khraja ni na lai se adu am ka kakching dagi hoji si lambi je lambi phatte ba o ka kam thi ra ga lai ni ma pu ga masu ga adu ga mo ba ba myam ting na na ba no si ba ja ase ni o adu ꯄꯨꯄꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯆꯤꯡꯉꯩꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯛ ꯎꯈꯤꯕꯗ ꯑꯩꯈꯣꯏꯗꯤ ꯄꯤꯛꯏꯉꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯗꯨꯅꯤ ꯏꯄꯨ ꯏꯕꯣꯛ ꯎꯖꯔꯛꯄ ꯐꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯄꯣꯛꯄꯗꯤ ꯍꯥꯏꯕꯗ ꯕꯕꯥ ꯏꯃꯥ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯑꯗꯨꯅ ꯏꯄꯨꯈꯣꯏ ꯕꯣꯕꯣꯛꯈꯣꯏ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯄꯗ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯒꯠꯂꯝꯗ꯭ꯔꯗꯤ ꯈꯪꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯁꯥ ꯀꯟꯕꯁꯦ ꯌꯥꯝꯅ ꯊꯦꯡꯅꯅꯤꯡꯕ ꯎꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯑꯩꯅ ꯅꯝꯗꯣꯏ ꯚꯤꯗꯤꯑꯣꯁꯦ ꯄꯨꯄꯨꯒ ꯑꯩꯒ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯅꯥꯂꯤꯀꯥꯅ ꯅꯝꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯁꯤꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯏꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯍꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯍꯧꯔꯛꯐꯝꯁꯦ ꯊꯤꯔꯨꯕꯗꯤ ꯏꯄꯨ ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯗꯣꯏꯅꯦꯕ 머리보대네. ꯑꯗꯨ ꯀꯣꯟꯅ ꯃꯥꯅ ꯏꯟꯈꯠꯂꯛꯄꯗ ꯂꯥꯛꯑꯒ ꯑꯥꯗ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯑꯗꯣꯝꯗꯒꯤ ꯕꯨꯕꯣꯛ ꯂꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯐꯝ ꯊꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯦꯕ ꯑꯗꯨꯅ ꯃꯔꯤ ꯃꯇꯥ ꯊꯤꯔꯛꯄ ꯑꯗꯨꯇ ꯅꯠꯇꯅ ꯉꯁꯤ ꯏꯄꯨꯈꯣꯏ ꯑꯩꯒꯤ ꯏꯄꯨꯡꯃꯛꯅꯤ ꯈꯟꯕ ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯟꯈꯣꯏ ꯕꯕꯥ ꯃꯃꯥꯈꯣꯏ ꯂꯣꯏ ꯊꯦꯡꯅꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯁꯨ ꯀꯔꯤꯝ ꯊꯣꯛꯅꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯦꯟꯅ ꯄꯨꯜꯂꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕꯀꯣ
ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯃꯔꯤ ꯀꯧꯔꯦ ꯑꯗꯨꯅꯦ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯃꯔꯤꯒ ꯑꯝꯇ ꯂꯩꯄꯣꯠꯇꯦꯗ ꯀꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯇ꯭ꯔꯗꯤ ꯊꯧꯁꯥꯕꯤꯗ꯭ꯔꯗꯤ ꯑꯗꯩ ꯆꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯃꯔꯤ ꯃꯇꯥ ꯂꯩꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄꯅ ꯑꯩꯉꯣꯟda ꯐꯖꯅ ꯀꯧꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯅ ꯔꯦꯁꯄꯣꯟꯁ ꯄꯤ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯩꯅ ꯊꯧꯁꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯂꯥꯛꯇꯅ ꯀꯛꯆꯤꯡꯗꯒ ꯂꯩꯔꯤꯒꯁꯦ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯀꯔꯤꯝꯇ ꯅꯠꯇꯦ ꯂꯩꯕꯗ ꯁꯨꯕꯤꯗꯥ ꯆꯥꯕ ꯏꯃꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ 마수 이전세 콩나 파전에 쳤던 감다봐. 아두나 아이나 이전도 이전도 간자봐. 마수 쳤던 감대고 보고. 아두가 이전도 게 복미는 만나온 비드나 만나고 보내봐. 만나 타와라기니봐. 마수 같은 좀 아코이 뿌려내 이녀지 하이다. 시린 보고 너무 녹시라디 우리. 아두 부제 깨깨 잡아 야게. 아이고. 그리샤도 좀 싸고 그러야. 너야 이거. 너야. cái này chicken của mình sao? Sai có. Chicken atop cái gì đó. Sao ví dụ cái protein như sao thì cái lìa vậy, nó từ đấy, khôi mama cái đi ngã phâu sai rồi, nhưng mama nó bông cái gì mà, ngã phâu pi ngày đi sai ngày đi sai rồi, nên mua ngày ngày đi có, sai đấy, anh nó sôi cái đó protein thì sai thì quá, tôi đi nào có, anh nó đặt từ protein nhầm thấu, rồi protein vào cái nhầm sao hay vậy thôi. ai 좀 하나 콩이 속이 바깥나네 부부 ai 콩 이제 오신디요 팔라는 거 오신다고 간다 아두다 닥터나 예로 먹고 양 비서 아두가 아스 아코이기 프로틴 파우더 비타오 아두 야라가디 코누군바 나프군바 야 비서 하이고 아두 아이디 자밍데 나래 버리나 속 레버나 파디 파닝 버리나고 푸르 탁버제 오게가 또 샤데야 됩니다 자 파닝머니나 카디 샤데야 샤 호이 파닝머니나 뭐 아와버도 세팅해 아두가 자라자라이는 짝할라버도 마동제 오칼라버이 와네바 이사는 강이바 싸워서 프로틴 한번 타오다이 제가 안나 부나 항상 생나 어디 파우라 치킨 마투마만 있다사야바 아두가 자버도 프로블em 있지 양 파이네 어디 프로블em 있지 보기 진이랑은 자수바 이게 이한바 아마트레티 이나오죠 아마트레티 이시에 홈레 이시에 홈도 수도 있었어 아이 같은 나요래 아이디 이한밤 술레티 나오 술레티 어이 사기기리 매암래 핵폭기는 봄이나 그지 탄다 아주 보기 자세 그냥 오잖아 보기 자세 그냥 오잖아 이샤 이시다 이시다 내도고 호이 아라마디래 시동 자세는 거의 빠니 빠니 느끼다 뭐 말이 아마 내기 그게 제시 아주 부부나 학생 생활 95% 레이디스 사이즈고 부부제 그렇게 잡히게 누가 그 사진에 안 떨어져 나더라가 그 그만이나 아코이도서 ям나 에바스 되니 하이다 아코이도서 ပေါ다 뭐 때니 명수 얘기가 아이 부부나 95% 보다 사생나 끈을 레이제 그 자리에 아주가 그 그만이나 아코이도서 그렇게 강나봐 명수 강나봐 다 해비요 저도나 아이나 하는 걸 때도 마이 마기 담고 하이도가 오르더라 아두도 좀 더보이니 거의 더부디 부부 그노기 담모조 이게 드라마 가도 아두도 좋고 여러매 아들이 에시데 에시데는 그노기 이가 사모기도 아두 여러매 그리고 부부는 좀 옥저버니는 거기서 거기 완다 아두 무시 와보다 마 할때 마시 시 아코이나 칸 거기 워킹제 워킹 한 손들이 잡히다보네봐 워킹 받나 선데 워킹 한절래 아들기 누미당 와람 아이부터 워킹 잘래 농다 와람나 마기 엑서사이즈 더 조기 타입도 봐 마나 강제바 가라 팍 한번 타라가 좀 떨어매봐 이슈 크라크리 떠오르봐 누가 사이클시다 kumbi bazaar시다 아팅어 같은 데다 난링아이더티 저거지다 70 to 90 1970 to 90 아다 만푸다 가울라기 그노시 얌 짱남메바 거이나 거의 삐잉이 할까 거의 삐빠 아두가 아두기 마탐도 저거지다 오자네바
ꯑꯗꯨꯒꯤ ꯑꯗꯩ ꯊꯪꯗꯔꯒ ꯑꯗꯨ ꯄ꯭ꯂꯁ ꯃꯥ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯣꯟ ꯁꯛꯑꯦ ꯈꯨꯟꯁꯤꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ ꯄꯂꯥ ꯀꯩꯀꯩ ꯇꯝꯕꯤꯗꯨꯅ ꯈꯣꯠꯄꯤꯗꯨꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯥꯗꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯊꯕꯛ ꯁꯨꯝ ꯇꯧꯅꯤꯡꯕ ꯑꯗꯩ ꯃꯤꯔꯛ ꯁꯨꯝ ꯇꯤꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯥꯏ ꯈꯔ ꯆꯥꯏꯊꯔꯛꯄ ꯇꯥꯏꯃꯤꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯍꯥꯚꯥꯔꯠ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯦꯕ ꯑꯗꯨꯒ ꯁ꯭ꯋꯦꯁꯇꯤ ꯄꯨꯖꯥ ꯀꯩꯀꯩ ꯈꯔ ꯁꯨꯝ ꯂꯤꯔꯝꯃꯦ ꯑꯗꯨꯗꯅꯦ ꯃꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯈꯔ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯈꯔ ꯄꯤ ꯀꯥꯟꯅ ꯃꯥꯅ ꯊꯣꯏꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯊꯦꯡꯕꯗꯗꯤ ꯃꯥ ꯑꯗꯨ ꯖꯒꯣꯏ ꯂꯤꯂꯥ ꯂꯣꯏ ꯄꯣꯊꯥꯔꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯁꯣꯟꯊꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯄꯣꯛꯂꯛꯄ ꯃꯇꯝꯗꯤ ꯁꯣꯜꯂꯦꯗꯅ ꯁꯣꯟꯊꯔꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯤ ꯗꯦꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯁꯨꯝ ꯈꯨꯔꯝꯕꯁꯦ ꯌꯥꯝ ꯆꯠꯂꯝꯃꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯗꯨꯒꯤ ꯗꯈꯤꯅꯥꯗꯨꯅꯦ ꯃꯉꯣꯟꯗ ꯄꯤ ꯈꯣꯠꯂꯤ ꯀꯥꯟꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯇꯧꯔꯤꯗꯣ ꯂꯩꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯣꯒ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯋꯥꯀꯤꯡꯁꯨ ꯌꯥꯝ ꯆꯠꯂꯛꯄ ꯁꯥꯏꯀꯜꯁꯨ ꯌꯥꯝ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯊꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯥꯖꯕꯗ ꯍꯧꯖꯤꯛꯁꯨ ꯀꯣꯚꯤꯗꯁꯦ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯁꯨꯃꯥꯏꯅ ꯁꯣꯜꯂꯣꯏꯌꯦꯕ ꯀꯨꯝꯕꯤ ꯕꯖꯥꯔꯁꯦ ꯗꯦꯜꯂꯤꯅꯦꯕ ꯃꯥ ꯆꯠꯂꯤꯁꯦ ꯀꯣꯚꯤꯗ ꯂꯥꯛꯈꯤꯕꯗ ꯀꯣꯚꯤꯗ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯗꯕꯁꯦ ꯑꯗꯣ ꯀꯨꯝꯕꯤ ꯕꯖꯥꯔꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯡꯂꯩꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯕꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯗꯨꯝ ꯑꯦꯛꯇꯤꯚꯤꯇꯤꯗꯨ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯚꯤꯗ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯒ ꯑꯗꯨꯝ ꯍꯩꯅꯈꯤꯕꯀꯣ ꯀꯣꯚꯤꯗ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟꯁꯦ ꯊꯣꯛꯈꯤꯗꯕꯁꯦ ꯑꯗꯨ ꯁꯣꯟꯈꯤꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯏꯀꯜ ꯆꯠꯁꯤꯐꯥꯎ ꯆꯠꯀꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯑꯠꯆꯥ ꯑꯠꯆꯥ ꯈꯨꯗꯤ ꯌꯥꯝ ꯀꯜꯂꯦꯅ ꯁꯥꯏꯀꯜꯒ ꯌꯥꯝ ꯊꯧꯔꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯈꯣꯡ ꯑꯅꯤ ꯌꯥꯎꯔꯤꯗꯨ ꯐꯥꯎꯗ ꯁꯥꯏꯀꯜ ꯌꯥꯝ ꯊꯧꯔꯛꯇꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯗꯤ ꯄꯨꯄꯨꯈꯣꯏꯗꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯉꯥꯛꯇ ꯑꯗꯨꯝ ꯆꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅꯗꯤꯀꯣ ꯑꯁꯪ ꯀꯣꯠꯂ ꯆꯥꯕꯁꯨ ꯆꯥꯏꯑꯦꯕ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯆꯥꯕꯀꯣ ꯍꯧꯖꯤꯛꯅ ꯑꯍꯜ ꯑꯣꯏꯔꯝ ꯌꯥꯗꯅ ꯆꯥꯗ꯭ꯔꯦꯗꯅ ꯍꯣꯏ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯀꯟꯕ꯭ꯔꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯁꯥꯟꯅꯗꯣꯏꯅꯦꯕ ꯌꯣꯒꯁꯦ ꯃꯈꯜ 10 ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯠꯆꯥ ꯑꯠꯆꯥ ꯌꯣꯒꯁꯦ ꯂꯦꯞꯈꯤꯕ ꯆꯍꯤ ꯀꯌా ꯁꯨꯔꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯦꯞꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯀꯣꯚꯤꯗꯇ ꯁꯣꯟꯊꯈꯤꯕꯗꯒꯤꯀꯣ ꯁꯨꯝ ꯑꯗꯨꯗꯤ ꯆꯍꯤ 3-4 ꯑꯗꯨꯗꯤ ꯐꯥꯗ꯭ꯔꯤ ꯑꯗꯨ ꯃꯇꯨꯡꯐꯥꯎ ꯈꯔ ꯁꯨꯝ ꯇꯧꯔꯝꯃꯦ ꯃꯥ ꯁꯣꯜꯂꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯇꯩ ꯁꯣꯟꯕꯅꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯁꯨꯝ ꯈꯔ ꯁꯨꯝ ꯂꯥꯞꯊꯣꯔꯛꯑꯦ ꯀꯣꯚꯤꯗꯀꯤ ꯃꯃꯥꯡꯗꯗꯤ ꯐꯖꯅ ꯇꯧꯔꯝꯃꯦ ꯌꯣꯒꯥ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅꯦ ꯄꯨꯄꯨꯗꯤ ꯇꯨꯁꯜꯂꯛꯄ ꯀꯦꯎꯔꯦꯕ ꯁꯨꯝ ꯉꯝꯖꯕ ꯈꯔꯗ ꯑꯗꯨꯝ ꯇꯧꯕꯀꯣ ꯃꯥꯟꯖꯕ ꯈꯔ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯅ ꯌꯣꯒ ꯇꯧꯔꯤꯁꯤꯅꯀꯣ ꯌꯣꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯅ ꯌꯣꯒ ꯇꯧꯔꯤꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯀꯥꯟꯗ ꯐꯃꯨꯡꯗ ꯈꯣꯡ ꯈꯔ ꯀꯥꯎ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯏ ꯈꯔ ꯑꯗꯨꯝ ꯇꯧ ꯑꯠꯆꯥ ꯁꯤꯃ ꯑꯩꯈꯣꯏꯅ ꯂꯧꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯕꯁꯦꯀꯣ ꯌꯣꯒꯥꯁꯦ ꯑꯁꯤꯅ ꯈꯔꯗꯤ ꯑꯦꯛꯇꯤꯚꯤꯇꯤ ꯂꯩ ꯍꯥꯏꯁꯦ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯉꯛꯄꯗ ꯏꯊꯥꯏ ꯃꯅꯨꯡ ꯆꯪꯉꯛꯄꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯈꯤꯇꯪꯈꯛ ꯈꯨꯜꯂꯛꯇꯧꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯄꯨꯄꯨꯒꯤ ꯃꯇꯝꯗꯗꯤ ꯑꯇꯩꯁꯨ ꯁꯣꯡꯉꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯃꯐꯝꯁꯤꯕꯨꯕ ꯑꯩꯈꯣꯏ ꯂꯩꯕ ꯃꯐꯝꯒꯁꯦ ꯌꯨꯝꯒꯁꯦ ꯂꯜꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯇꯩꯁꯨ ꯂꯟꯕꯁꯦ ꯁꯨꯛꯇꯥꯕꯨ ꯇꯥꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯕꯨ ꯑꯁꯤꯗ ꯑꯃ ꯇꯥꯕ ꯑꯃ ꯇꯥꯕ ꯃꯌꯥꯏꯁꯤꯗ ꯌꯥꯝꯅ ꯑꯩ ꯊꯤꯅꯨꯡꯒꯗꯩꯅꯦ ꯑꯣ ꯕꯕꯥ ꯄꯨꯄꯨ ꯊꯤꯅꯨꯡꯒꯗꯩꯔꯥ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯩ ꯊꯤꯅꯨꯡꯒꯗꯩꯅꯦ ꯑꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯃꯥꯏꯅ ꯍꯣꯡꯉꯛꯈꯤꯕ ꯍꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝꯅ ꯒꯧꯔꯤꯂꯥ ꯇꯝꯃꯝꯃꯦ ꯑꯥ ꯒꯧꯔꯤꯂꯥ ꯇꯝꯕ ꯀꯥꯟꯗꯒꯤꯁꯨ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯗ ꯁ꯭ꯋꯥꯏꯁꯤ ꯂꯩꯗꯧ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕꯀꯣ ꯍꯣꯏ ꯍꯥꯟꯅꯗꯤ ꯑꯍꯟꯈꯩꯁꯦ ꯑꯅꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯅꯨꯡꯉꯥꯏꯗꯕ ꯃꯐꯝꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯍꯤꯡꯒꯣꯜꯁꯦ ꯁꯤꯗꯩ ꯊꯨꯡꯕꯨꯛꯁꯤꯅꯦꯕ ꯑꯩꯈꯣꯏ ꯑꯩ ꯏꯅꯦꯝꯄꯣꯛ ꯑꯩ ꯏꯃꯥꯁꯦ ꯁꯤꯁꯦ ꯑꯋꯜ ꯍꯤꯡꯒꯣꯜꯅꯦꯕ ꯕꯕꯥꯅ ꯊꯤꯅꯤꯡꯉꯩ ꯑꯣꯏꯖꯔꯒꯁꯨ ꯍꯥꯏꯗꯤ ꯍꯤꯡꯒꯣꯜ ꯂꯧ ꯀꯩ ꯂꯣꯏ ꯎꯜꯂꯦꯕ ꯑꯗꯨꯅꯁꯨ ꯁꯨꯝ ꯂꯩꯈꯤꯕ ꯑꯗꯨ ꯍꯥꯏꯗꯧꯕ ꯋꯥꯁꯦ ꯑꯗꯨꯝ ꯀꯥꯎꯔꯕꯅꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯥꯏ ꯊꯣꯛꯄꯁꯨ ꯉꯥꯡꯕꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ 95 ꯀꯥꯏ 100 ꯃꯅꯥ ꯁꯦꯟꯆꯨꯔꯤ ꯃꯅꯥꯅꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪꯈꯛ ꯗꯤꯐ꯭ꯔꯦꯟꯁ ꯂꯥꯛꯏ ꯑꯗꯨꯗꯨꯅ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯐꯥꯎꯗ ꯍꯧꯖꯤꯛ ꯀꯧꯒꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯇꯥꯔꯦ ꯎꯄꯨꯅ 95 ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯅ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯃꯁꯥꯒꯤꯔꯣꯝꯗꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏ 95 100 ꯃꯅꯥꯀꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯎꯄꯨꯅ 95 ꯌꯧꯕꯁꯦ
ꯑꯩ ꯈꯟꯕꯗ ꯁꯦꯟꯆꯨꯔꯤꯗ ꯑꯗꯨꯝ ꯂꯥꯟꯒꯅꯤ ꯆꯥꯝꯃꯗ ꯑꯗꯨꯝ ꯂꯥꯟꯒꯅꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯜꯂꯤꯕꯅꯤꯅꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯀꯠꯄꯤꯔꯛꯑꯣ ꯅꯪꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯄꯨꯄꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨꯝ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯗꯤ ꯂꯥꯛꯅꯤꯡꯕꯅꯤꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯃꯤ ꯄꯨꯟꯕ ꯃꯤ ꯄꯨꯜꯂꯤꯒꯦ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯎꯕꯒꯤꯗ ꯆꯠꯅꯤꯡ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯥꯝꯃꯤꯟꯅꯕꯗꯣ ꯋꯥꯔꯗꯤ ꯂꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯨꯡꯁꯤꯕꯒꯤ ꯄꯨꯄꯨ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯎꯅꯕꯁꯨ ꯐꯪꯉꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯅ ꯆꯥꯛ ꯍꯥꯞꯄꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅ ꯍꯣꯏ ꯆꯥꯁꯤ ꯖꯁ ꯉꯥꯛꯇꯪ ꯑꯣꯐ ꯇꯧꯕꯤꯔꯣ ꯄꯨꯄꯨꯒꯤ ꯆꯥꯛꯁꯤꯗ ꯌꯧꯔꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕ ꯌꯥꯎꯔꯦꯀꯣ ꯌꯦꯟꯁꯤꯁꯨ ꯃꯇꯨꯝ ꯈꯔ ꯑꯊꯣꯠꯄꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯌꯥꯎꯔꯦꯀꯣ ꯆꯥꯛꯁꯦ ꯑꯩꯅ ꯄꯨꯄꯨꯗ ꯁꯤ ꯂꯣꯏ ꯆꯥꯗꯣꯏꯔ ꯍꯪꯕꯗ ꯄꯨꯄꯨꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯔꯒꯗꯤ ꯍꯦꯟꯅ ꯆꯥꯏ ꯍꯥꯏꯕꯀꯣ ꯄꯨꯄꯨꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯆꯥꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯁꯨꯔꯁ ꯉꯁꯤ ꯄꯨꯄꯨ ꯊꯦꯡꯅꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯅꯪ ꯄꯨꯄꯨꯒꯤ 95ꯁꯦ ꯀ꯭ꯔꯣꯁ ꯇꯧꯗꯣꯏꯔꯥ ꯀꯩꯅꯣꯒꯤ ꯍꯣꯏ ꯈꯟꯇꯦ ꯀꯩ ꯀꯧꯏ ꯈꯣꯡꯖꯣꯝꯒꯤ ꯕꯣꯕꯣꯛꯀꯤꯗ ꯅꯪ ꯑꯗꯨ ꯀ꯭ꯔꯣꯁ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯅꯍꯥ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯦꯕ ꯅꯍꯥ ꯑꯣꯏꯔꯛꯇꯣꯏꯅꯤ ꯄꯨ ꯅꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯅꯍꯥ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯊꯦꯟ ꯃꯊꯦꯟ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯔꯦ ꯁꯣꯝꯗ ꯂꯩꯔꯦ ꯇꯨ ꯃꯁꯤ ꯈꯔ ꯁꯥꯊꯤ ꯍꯥꯏ ꯄꯥꯗꯝ ꯇꯧꯔꯤ ꯍꯥꯏ ꯇꯣꯝꯕꯣꯏꯅꯤ ꯍꯥꯏ ꯃꯁꯤ ꯑꯩꯗꯤ ꯇꯣꯝꯕꯣꯏꯗꯪ ꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯣꯅꯥꯂꯤꯀꯥꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯎꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯄꯨꯔꯥ ꯀ꯭ꯌꯨꯠꯅꯦ ꯑꯗꯨꯒ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯃꯥꯗꯤ ꯁꯣꯔꯥꯠ ꯑꯃ ꯂꯩꯔꯤ ꯁ꯭ꯋꯥ ꯂꯩꯕ ꯀꯗꯣꯝꯗ ꯑꯣ ꯑꯗꯩ ꯉꯁꯥꯏꯗꯤ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯊꯕꯛ ꯄ꯭ꯂꯦꯠ ꯑꯃ ꯄꯨꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯅꯣꯏ ꯆꯥꯃꯤꯟꯅꯔꯣ ꯃꯃꯥ ꯍꯣꯏ ꯑꯩ ꯆꯥ ꯄꯨꯄꯨ ꯑꯩ ꯏꯁꯨꯃꯨꯛ ꯆꯠꯂꯝꯗꯥꯏ ꯌꯧꯔꯦ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯇ꯭ꯔꯗꯤ ꯁꯤꯗ ꯂꯩꯁꯤꯁꯨ ꯅꯪ ꯌꯥꯔꯣꯏ ꯂꯩꯁꯤꯗꯤ ꯍꯥꯏꯗꯅ ꯄꯨꯄꯨꯅ ꯂꯩꯁꯤ ꯍꯥꯏꯔꯒꯗꯤ ꯂꯩꯗꯣꯏꯅꯤ ꯂꯩꯁꯤꯗꯤ ꯍꯥꯏꯗꯦ ꯑꯉꯥꯡ ꯃꯆꯥꯅꯁꯨ ꯇꯥꯅ ꯂꯩ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯅꯅꯦ ꯇꯣ ꯃꯣꯏꯅꯁꯨ ꯇꯥꯅ ꯂꯩꯇꯣ ꯃꯌꯥꯝ ꯇꯣ ꯑꯁꯤꯗ ꯐꯝꯃꯤꯁꯤꯁꯨ ꯇꯥꯅ ꯂꯩ ꯁꯤꯅꯁꯨ ꯇꯥꯅ ꯂꯩꯇꯣ ꯅꯣꯛꯁꯤꯟꯅꯩꯖꯔꯣ ꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯒꯅꯤꯅ ꯍꯥꯏꯗꯣ ꯉꯁꯥꯏꯗꯅꯤ ꯆꯠꯂꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯤ ꯆꯠꯄꯤꯔꯣ ꯍꯥꯏꯅ ꯇꯥꯅ ꯂꯩꯔꯕꯅꯤ ꯄꯨꯄꯨ ꯏꯁꯨꯈꯩꯅ ꯂꯣꯏ ꯇꯥꯅ ꯂꯩꯅꯤ ꯄꯨꯄꯨ ꯆꯠꯂꯣ ꯇꯥꯍꯧꯗꯦ ꯄꯨꯄꯨꯅ ꯊꯤꯅꯩꯌꯦ ꯉꯁꯤꯗꯤ ꯑꯗꯨ ꯄꯨꯄꯨ ꯑꯅꯥ ꯌꯥꯎꯕꯤꯒꯅꯨꯀꯣ ꯅꯣꯏ ꯃꯌꯥꯝ ꯀ꯭ꯔꯤꯄꯥꯅꯤ ꯀꯩꯅꯣꯗꯨꯕꯨ ꯑꯩꯅ ꯉꯝꯄꯣꯠꯇꯦ ꯑꯗꯨꯅꯤ ꯍꯦꯟꯅ ꯁꯤꯗ ꯍꯦꯟꯅ ꯀꯟꯕꯤꯔꯝꯃꯣ ꯑꯃꯨꯛ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯅꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯄꯥꯝꯖꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯏꯁꯨꯒꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯍꯥꯞꯄꯤꯔꯛꯑꯣ ꯃꯥꯅ ꯍꯪꯕꯗꯣ ꯑꯗꯨꯝ ꯈꯨꯝꯕꯤꯔꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯄꯨꯄꯨꯗꯤ ꯈꯪꯒꯟꯗꯦ ꯅꯝꯕ ꯑꯗꯨꯝ ꯈꯨꯝꯕ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯪꯁꯨ ꯅꯝꯃꯒ ꯍꯥꯞꯄꯛꯑꯣꯀꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏꯒꯤ ꯏꯃꯥꯅ ꯀꯟꯅ ꯍꯋꯥꯏ ꯍꯦꯛꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯋꯥꯏꯁꯨ ꯑꯩꯈꯣꯏ ꯄꯨꯔꯅꯤ ꯄꯨꯄꯨ ꯍꯋꯥꯏ ꯈꯔ ꯄꯨꯄ ꯇꯥꯔꯦꯀꯣ ꯏꯄꯨ ꯋꯥꯔꯧ ꯁꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯣꯠꯇꯦꯀꯣ ꯍꯤꯡꯒꯣꯜꯗꯒꯤ ꯍꯋꯥꯏꯒ ꯄꯨꯕꯤꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯦ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯥꯁꯇ ꯐꯖꯩ ꯍꯥꯏꯔꯦ ꯉꯁꯥꯏꯈꯩꯗꯤ ꯂꯩꯕꯗ ꯑꯗꯨꯝ ꯂꯩ ꯐꯖ ꯍꯥꯟꯅꯩ ꯂꯩꯕꯗ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯍꯥꯏ ꯍꯥꯟꯅꯩ ꯊꯦꯡꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯄꯨꯄꯨꯅ ꯄꯨꯄꯨꯗꯤ ꯉꯁꯤ ꯌꯥꯝ ꯅꯣꯏꯌꯦꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯀꯟꯕ ꯄꯨꯕꯨꯗꯤ ꯁꯥꯎꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯗꯨ ꯁꯥꯏꯗ ꯈꯇꯪ ꯍꯩꯗꯧ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯃꯃꯥ ꯅꯨꯡꯁꯤꯅ ꯃꯥꯏꯔꯦꯟꯒ ꯍꯋꯥꯏꯒ ꯍꯥꯞꯄꯤꯔꯦ ꯑꯗꯨ ꯀꯩ ꯍꯥꯏ ꯑꯉꯥꯡ ꯃꯆꯥꯗꯤ ꯍꯥꯞꯅꯤꯡꯗꯦꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯕꯗꯤ ꯇꯥꯔꯦ ꯃꯃꯥꯅ ꯍꯥꯞꯄꯅꯤꯅ ꯅꯣꯏ ꯁꯥꯎ ꯌꯥꯗꯦꯀꯣ ꯁꯥꯎꯒꯅꯨꯀꯣ ꯅꯥꯀꯨꯞꯄꯤꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯔꯦ ꯁꯨꯔꯦꯁ ꯅꯪ ꯍꯣꯔꯦꯟ ꯄꯨꯔꯥ ꯅꯪꯅ ꯑꯩꯈꯣꯏ ꯕꯣꯏꯜ ꯄꯥꯝꯃꯅꯤꯀꯣ ꯅꯪ ꯍꯣꯔꯦꯟ ꯕꯣꯏꯜ ꯇꯧꯔ ꯆꯥꯛ ꯆꯥꯊꯣꯛꯄ ꯀꯥꯟꯗꯀꯣ ꯏꯟꯁꯥꯡꯒ
바바도 부부 이슈 마삭 파자브라. 시보 응. 시에도 많은데 좀 레이 아이디 마삭 파자브라. 나도 나랑 같이도 우리는 나랑 오고 나로 오도 아주 좀 많아 ငါကလည်းဟန်ကိုဥတာ 아래 호식 안 부부나 이제 마삭 파자데 하버니 거 하나. 나한테 하가 하는 거 많이 하버니 거. 아도 호식 파자브라. 거기로 아. 아이 마삭 파자브라. 갑자기 하이가로 마이코 호레 누이 따라가나 마사스 타워네. 마사스 타워를 파자야 하라며 봐. 마사스 누미당 퍽 타워 하이니 봐. 아저이 마사가 파자라 또리. 부부이 와이 돼 강해 봐. 누미당 퍽이 타워가 뭐래. 학생이 타워로. 하는 데기가 신이 해는 바지 하이가로 나랑 가우더미나 아. 거직티 좀 빠지다 파자래도. 마사스 남자 라가 싹 타고 빠먹지. 부부 학당 마사스 타워고. 아도 맞춘다 부부는 좀 파자야 하이더니 칸 와야 하더라고. 뭐 지대지 그래 빠져라니 파자르게 부부. 부부 시대에는 마삭 파자 톡레 비라모. 신고 사고 그때까지 좀 할로가를 뭘 비비가로 아 lambi ꯆꯠꯄꯗꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯅꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯥꯏ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯇꯧ ꯀꯥꯏꯅ ꯕꯥꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯃꯤ ꯑꯁꯥꯝ ꯇꯥꯟ ꯆꯠꯈꯤꯗꯣꯏꯅꯦ ꯍꯥꯏꯕ 마 삼십 도이로 ꯑꯁꯥꯝꯗꯩꯅꯤ ꯄꯨꯄꯨ ꯗꯗꯥꯁꯦ ꯄꯨꯄꯨ ꯎꯅꯕ ꯊꯋꯥꯏ ꯂꯥꯛꯏꯅꯦ ꯑꯁꯥꯝꯗꯒꯤ ꯕꯕꯥ ꯎꯅꯕꯅꯦ ꯂꯥꯛꯆꯩꯅꯦ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯆꯩꯅꯦ 이거 삼도지 마리보디 홍질을 내유라 누가 하대도 그런 도 아다 좀 아코이 하고 봄날 때 콘노나 때 아코이 이쁘고디 마니푸레 이쁘나 나하와 이까나 살라 좀 빠라가 바바 아코이 포코디 좀 아코이 좀 아드마나 아데 포코 넌 컴나 삼도 좀 보고 콘 라픽나 타에 아사미스 마다 아도 아이나디 하루파 누시바 그리고 한데슈 방리박시 양 누시자바 하이다 aduna awaba tarpada dum ninge komang lakna ri kenda saninge aduga anak plan da leikidaba akogi athauba singi yumda mama koi sinina ko unani aduga laibok thireba ichan sing mama purba sing lan da leikidaba do adu ichan sing do isa ichan tangna khanba moja unaba moja punba harauba si yang pam baina haida 아함바지 알라만리 마니포르 그노데기 그래가이데노 아함바호로 파이바 우리부디야 삼나니데나 아함바 이파이 부하이가 들어가는도 어떻게 호로 펀도 그래가지고 하는 거 남볼 카통데기 호로팜 예 남볼리 카통도 되기 ada ibu adum lah kan ni ko atu ibu yang kalam mo he na ai su yoga taw ni ibu taw ya ba ni na ko 너희 과외 매암나 능시비 배신을 약사르가 범죄이니 막공다가 난다비가로 봐 거기다가 고장 주전 짠또래 그러게로 이제 뭐 나의 컬렉션이냐 ah 미국 동부하면 이거 없고 ko mo oi ja ibu jo kana yogi no ko adu dia mo nasi monalika ni apa ko dia ngasih kang dan ngasih 수많은 놀면 나아간 것 그럼 그거 근데 그좀 누가요 oh kan no ai ta ni su jam phang ni muy talamda sa kapwa din wa 갑자기 su no si am no ai agi si to we no ni si to we yam hara we aduga pu di pu phang ta ni ha bu do he na no ngai he na si ai su pu ban lai ma di ga ni am ning si ba agi sa gi lai tra ba ni na pu su ai pu ni 많이 pu sei pu ni aduna thainau khuding akham khuding da loi na se sa gi tam khale ꯑꯗꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯈꯣ monalika na isang tang masak pa sa IPU le 이수가 티 아이로 없다 하이비로 부부다 나다 껍다 작하는 메인도 막 너나 뭐 하질라마 알던데 pu ai su ai ni ko camera nam mi ba asi isu je masak pa da 이거 하늘 이제 좀 내리나 pu
पुन्हा हा न लोय नोके खेळणार रे बाबा ปุ้ย आपण कधी खाऊอยู่ เต้คอลเลจไลฟ์ตะเงามินอะไรดูเป็น มาเนี่ยเกลเลยเป็นอะไรไม่ต้อง आता जी पुपू आम्ही चलो तुझे चलो रोजी आ 신농장 그런 도로 가는 자이시 제가 하는 사람이 내리 지어야 पुन्हा हाय रे किती याते युमदा लईबा मॅमने ते सायदेगी हिजांग ना पिके पोयदने चलो लंगी दो वाना हाय रे बने पुलिस काम बने नते दे साय पाय रे मनी हरे कृष्ण मैं नोई खोए में हम सोशल ला कांड को वाखन देखते ही लोग से आज भाई तुम हरावना ना फोकना नुमाय ले के बनी เนี่ยอันนี้ที่ลงไปแล้วก็คงจะลงตุ้มมากันแน่ด้วยถึงแม้ว่าความเป็นนี้เนาะ อืม ดูเพลงใครร้อง ใครแล้วก็ ai ninh sinh vendor อ่าจนมันเนี่ย cái bay này đó hàng này gì đó hàng này 하는데 저도 수 걸고 좀 빨리 ai ninh sinh à phụ chân mà không người nó sát thì đẹp quá 아무래도 와 담바이 뒤에 봐 mà không người em sát thì đẹp phụ chân là hao được anh anh là phụ na si bay mà tay gì đó lấy để coi phụ là pra mà thằng một phụ thằng mình phụ thì dịch xuất làm gì nào coi thì sinh này hay quá 너좀 이라고 있나 해가지고 그냥 해가지고 뭐 해가지고 신나리 우리 샤이 먹으면서 팅그래 말음니까 너고 아빠 아무도 좀 빠진 게 근데 땅에 버들 뭐 로비리 뭐 로리 나 이제 좀 남자 그래서 거기는 붙이는 거지 나 그땐 그 시즌에 가도 ซีซันวิวกัน last aduh promote tawai kan ai buti naon lang yan nga bidal pa kami to ay lo na pupusin ni buti 거기도 느끼고 양호하는 데로 뭐가 컨세 하나 도로 보내는 건데 거기 현재 이 소신이 사실은 그당 도로가 그당 그너 돌아간다고 아우아우도 가고요 하나니 그너나 아이는 신나가 났대다 아이 가다 났대 이거 뭐 어디서 정말 부나마키 사나마이 내리더라고 사나마이 내리 마시 바우다 그리 하게 뭐 사나마이 요랑거는 내리더니 또 이파이 부나마고 보이바 부나마 부여이바 내도 사나마이기 그놈에는 로리네 그거는 अच्छा 아들 시바우다 사나마이 요랑거는 좀 너희 마이비도 좀 한게요 마이비도 좀 한게요 아름다 이번에 보고 몇 번에 못해 모이 저기 담모펑 하더니 모이는 실력펑 하더니 라마 강다 마나 파이나 마나 파티나 아두나도 하이리로 하네 헐 보통 없어 보이더라 걔나 시신아리 파티 하고 얘들들이 샤리가 샤리가 시작한 게 샤리가 작도 하고 청해들은 자라지 그라디 차는 거지 안 되겠네. 보기만 할 때 낳고서 그냥 막 그냥 갔네 그래서 내가 내면 강방 안 먹었네 해다 너희는 시력이 하이니 아이는 거기 가고 cái gì nó một phụ này và khơi nó ta sẽ liền này khơi lộc sinh ngoài này rồi thôi na phụ gì một là nhưng mà khơi đó phụ gì mà gun này cái gì này khơi thì xin này sẽ rồi na làm nụ xì hay ta này sẽ là cái phụ rồi sen khơi trên nào mà khơi trên nào và khơi trên nào rồi chắc chắn mình nó không bao giờ làm nào hao hay ta lại bật nghe ta hay là mà mang cái này mà chỉ mấy là là không số mà chúng ta thì mấy bạn làm chỉ đó chỉ làm là anh làm là lúc xí hai tài 콩도가 많이 쏟긴 tài nó thùng đó 다리나 tài nó thùng mà tới cái số 이게 왜다 사지 너무나도 너무 비에다 사지 hơi phục 그리고 phục hàng nó đi dòng khá là nhiều thì khăn gì đó mà làm gì người ngắm thành là của sang 만 si ai không phải là mà cái thành là mới khănเลยđó
ꯂꯥꯁꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯎꯅꯔꯝꯃꯒ ꯆꯠꯂꯝꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄ ꯐꯦꯁꯕꯨꯛ ꯇꯧꯔꯛꯄꯁꯦ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯇꯧꯔꯛꯄꯗ ꯃꯌꯥꯝ ꯈꯪꯅꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯄꯨꯄꯨ ꯊꯦꯡꯅꯔꯤ ꯅꯪ ꯌꯥꯝ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯈꯛꯇ ꯉꯥꯛꯇ ꯂꯦꯜꯂꯨꯔꯁꯨ ꯀꯥꯏꯗꯒꯤ ꯂꯦꯜꯕꯒꯦ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯏꯄꯨ ꯏꯄꯥ ꯏꯆꯥ ꯃꯌꯥꯝꯁꯦ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯉꯁꯥꯏ ꯋꯥꯕꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯥꯎꯗꯣꯏꯅꯤ ꯀꯥꯎꯋꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯣꯡ ꯁꯣꯏ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯥ ꯂꯩꯒꯦ ꯍꯥꯏꯁꯨ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯝ ꯂꯩꯒꯦ ꯌꯥꯔꯝꯃꯤꯕ ꯈꯣꯡ ꯆꯠꯄ ꯇꯝꯃꯦ ꯈꯜꯂꯁꯨ ꯆꯠꯄ ꯇꯝꯃꯛꯀꯅꯤ ꯆꯠꯂꯛꯀꯅꯤ ꯃꯌꯥꯝꯁꯤ ꯇꯧꯕ ꯉꯝꯕ ꯇꯧꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯃꯥꯡ ꯊꯥꯅ ꯉꯁꯤ ꯂꯥꯛꯄꯗꯤ ꯁꯤ ꯌꯧꯕ ꯉꯝꯃꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯊꯦꯡꯅꯩꯁꯤꯅꯤꯀꯣ ꯃꯤꯑꯣꯏꯕꯁꯤ ꯋꯥꯈꯜꯗ ꯂꯩ ꯋꯥꯈꯜꯅꯕꯨ ꯌꯥꯝ ꯄꯤꯛꯊꯔꯕ ꯑꯩ ꯍꯣꯔꯦꯟ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯋꯥꯈꯜꯗꯁꯦ ꯈꯔꯁꯨ ꯆꯥꯎꯊꯣꯛꯀꯗꯧꯅꯤ ꯑꯗꯣ ꯆꯥꯎꯊꯣꯛꯏꯅꯦꯅ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯏꯅ ꯃꯉꯣꯟꯗ ꯍꯦꯜꯂꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯊꯃꯣꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯥꯏꯗ ꯆꯨꯝꯅꯒꯤ ꯅꯠꯇꯕ ꯄꯨꯛꯅꯤꯡꯗꯒꯤꯀꯣ ꯄꯨꯛꯅꯤꯡꯗꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯄꯨꯄꯨꯅ ꯁꯨꯝ ꯐꯖꯕ ꯁꯥꯔꯣ ꯏꯃꯥꯈꯣꯏ ꯂꯩꯔꯣ ꯑꯁꯤ ꯑꯩꯅ ꯈꯪꯅꯔꯅ ꯀꯧꯅꯔꯅꯀꯣ ꯑꯩ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯑꯩꯅ ꯆꯠꯅꯕ ꯊꯣꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯅꯪ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯛꯆꯤꯡꯗ ꯂꯩ ꯀꯛꯆꯤꯡꯗ ꯀꯛꯆꯤꯡꯗ ꯂꯩ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯇꯥꯡ 6-7 ꯑꯗꯥꯏ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯒ ꯈꯪꯗꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗꯁꯨ ꯌꯧꯔꯛꯑꯣ ꯌꯧꯔꯛꯀꯦ ꯄꯨꯄꯨ ꯑꯩ ꯌꯧꯔꯛꯀꯅꯤ ꯑꯉꯥꯡ ꯃꯆꯥꯅ ꯊꯤꯡꯒꯦꯔꯥ ꯃꯣꯅꯥꯂꯤꯀꯥꯅ ꯊꯤꯡꯒꯦꯔꯥ ꯑꯗꯨ ꯒꯨꯟꯗꯥ ꯅꯪ ꯊꯤꯡꯒꯦꯔꯥ ꯅꯪꯅ ꯊꯤꯡꯒꯦꯔꯥ ꯑꯗꯨꯝ ꯌꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯌꯥꯁꯦ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯇꯣꯏꯅꯤ ꯃꯅꯤꯄꯨꯔꯗ ꯍꯦꯟꯗꯣꯛꯇꯅ ꯑꯁꯥꯝꯗꯁꯨ ꯄꯨꯄꯨꯒꯤ ꯏꯁꯨ ꯂꯩ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯎꯗꯦꯗꯅ ꯁꯤ ꯍꯥꯏ 우신미로더라. năng giảm giá này mày mama khôi gì bao ai của con kia hàng mà này tao cả ꯊꯕꯛꯇꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯊꯕꯛꯁꯨ ꯅꯪꯗꯕ ꯂꯩꯇꯦ ꯇꯧꯅꯕ ꯍꯥꯏꯕꯗꯅ ꯄꯨꯡ 7 ꯆꯪꯕꯤ ꯑꯗꯨꯅꯅꯦ ꯀ꯭ꯋꯥꯒ ꯑꯅꯤꯔꯛ ꯆꯦꯜꯂꯤꯗꯣ ꯂꯧ ꯅꯠꯇ꯭ꯔꯥ ꯑꯣꯀꯦꯁꯇ꯭ꯔꯥ ꯆꯠꯂꯝꯗꯥꯏ ꯅꯪꯅ ꯄꯥꯏꯕꯤꯌꯨ ꯇꯥꯕ ôi tôi thấy cũng cũng nó mà rẻ đấy nhỉ xe lắm này ta hay sai đi rất rồi rất gì không phục đi xuống đây hồi cái con bye 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 nên hả thì lô là cái gì này bye bye đúng rồi nên người ta biết cái chỗ nó không phải bóc nó tổ vài vài một tạ